ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ 57 ꯂꯩꯃꯈꯣꯡꯒꯤ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯀꯣ ꯃꯁꯤꯒꯤ ꯃꯥꯒꯤ ꯀꯦꯝ ꯃꯅꯨꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯤꯀꯥꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯆꯪꯈꯤꯕꯅꯤ ꯑꯗꯨ ꯃꯣꯏꯅ ꯆꯪꯈꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯒ ꯃꯣꯏꯒ ꯌꯥꯅꯔꯀꯥꯟꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯍꯥꯏ ꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯊꯤꯀꯥꯗꯥꯔ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯈꯥꯗ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯔꯒꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯊꯕꯛ ꯁꯨꯕꯅꯦ ꯑꯗꯨꯅ ꯑꯥꯔꯃꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯥꯔꯃꯤꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤ ꯌꯥꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅ ꯍꯥꯏꯕꯁꯦ ꯃꯤꯗꯣ ꯈꯜꯂꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯗꯨꯗ ꯂꯥꯛꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯗꯨꯗ ꯑꯥꯔꯃꯤꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯥ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯐꯖꯅ ꯂꯩꯔꯦ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯗꯣ ꯃꯥ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤꯗꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯐꯪꯗꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯥꯅ ꯑꯗꯨꯗ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯤꯡ ꯀꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯃꯟ ꯕꯥꯕꯨ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯃꯥꯡꯈ꯭ꯔꯤꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯑꯥꯔꯃꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯅ ꯐꯖꯅ ꯂꯩꯔꯕ ꯆꯦꯛꯁꯤꯟꯅ ꯂꯩꯔꯕ ꯃꯐꯝ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯈꯤꯕ ꯃꯇꯝ ꯑꯇꯧꯕ ꯃꯇꯝꯗ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯀꯅꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯔꯦꯕ ꯑꯗꯩ ꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯇꯔꯥꯏ ꯆꯩꯁꯨꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯥꯅ ꯂꯩꯉꯥꯛꯇ ꯈꯪꯍꯟꯗ ꯃꯌꯥꯝ ꯈꯪꯍꯜꯂꯒ ꯐꯣꯡꯗꯣꯛꯏꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯪꯉꯨꯔꯕ ꯍꯩꯔꯨꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯁꯨꯡꯂꯩ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯣꯏꯅ ꯈꯪꯖꯔꯤꯕ ꯍꯩꯖꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯩꯔꯩꯕꯥꯛ ꯀꯟꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯁꯣꯝꯗ ꯆꯠꯂꯗꯣ ꯁꯣꯝꯗ ꯆꯠꯂꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯕꯅꯦ ꯃꯣꯏ ꯊꯣꯛꯂꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡ ꯇꯔꯥꯏ ꯆꯩꯁꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯑꯦꯛꯇꯤꯡ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯕꯤ ꯈꯣꯠ ꯇꯧꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯤ ꯃꯁꯤꯅꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯒꯤꯗꯃꯛꯇ ꯏꯔꯩꯕꯥꯛꯇ ꯑꯩ ꯂꯩꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯦꯕ ꯃꯥꯅ ꯈꯪꯕ ꯈꯔ ꯎꯕ ꯈꯔ ꯑꯣꯏꯗꯣꯛꯄ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯌꯦꯡꯉꯨ ꯑꯁꯤꯗ ꯏꯆꯥꯟꯅꯕ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯊꯥꯖꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯔꯤ ꯑꯃꯁꯨ ꯂꯩꯇꯗꯅ ꯂꯩꯔꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯗꯤ ꯑꯥꯔꯃꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯒ ꯃꯤꯗꯨꯕꯨꯗꯤ ꯃꯔꯤ ꯑꯐꯕ ꯃꯔꯤ ꯂꯩꯗ꯭ꯔꯣ ꯃꯣꯏꯅ ꯂꯥꯛꯏꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯅꯠꯇ꯭ꯔꯣ ꯐꯠꯇꯕ ꯃꯌꯥꯝ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯌꯥꯝ ꯇꯛꯈꯥꯏꯅꯕ ꯑꯗꯨ ꯇꯧꯕ ꯃꯌꯥꯝ ꯇꯛꯈꯥꯏꯅꯕ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥ ꯉꯥꯡꯅꯕ ꯃꯅꯤꯄꯨꯔ ꯉꯥꯡꯅꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯏꯟꯗꯤꯌꯥꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯈꯨꯝ ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯣꯏꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯐꯠꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯦ 3 ꯍꯧꯈꯤꯕ 2020ꯗꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯅꯕ ꯑꯐꯣꯡꯕ ꯂꯥꯟ ꯇꯧꯗꯅ ꯃꯤ ꯀꯥꯞꯇꯅ ꯍꯥꯠꯂꯤꯕ ꯑꯗꯒꯤ ꯐꯥꯔꯒ ꯍꯥꯠꯂꯤꯕ ꯃꯤꯌꯥꯊꯤꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯦ ꯈꯪꯅ ꯃꯣꯏ ꯂꯩꯔꯤꯅꯤ ꯃꯣꯏ ꯃꯃꯥꯡꯗ ꯀꯥꯞꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯗꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯉꯛꯏ ꯋꯥꯗꯤ ꯑꯥꯔꯃꯤꯒꯤ ꯑꯣꯏꯔꯤꯕ ꯑꯇꯩ ꯑꯣꯏꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯤꯕꯒꯤ ꯃꯣꯏꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯒ ꯂꯧꯁꯨ ꯂꯩꯕꯤꯁꯨ ꯀꯥꯞ ꯍꯥꯠꯄ ꯑꯗꯨꯁꯨ ꯀꯥꯞ ꯍꯥꯠꯄ ꯀꯥꯞ ꯍꯥꯠꯄ ꯃꯐꯝꯗꯨꯁꯨ ꯈꯪꯉꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯕꯤꯡ ꯑꯣꯐꯤꯁꯔ ꯇꯧꯔꯒ ꯇꯧꯊꯣꯛꯇꯕ ꯑꯗꯨꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯂꯥꯛꯄ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯥꯛꯏꯕ ꯃꯤꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯃꯣꯏ ꯏꯁꯣꯔ ꯍꯦꯟꯅ ꯈꯪꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯥꯛꯏꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡꯗꯨꯅꯅꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯛꯄꯗ ꯃꯣꯏ ꯌꯦꯡꯉ ꯂꯩꯔꯦ ꯃꯣꯏꯁꯨ ꯌꯦꯡꯉꯒ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯞꯄꯛꯏꯕ ꯃꯣꯏ ꯀꯥꯞꯐꯝ ꯈꯪꯉꯁꯨ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯑꯁꯨ ꯈꯪꯉꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯣꯏ ꯇꯛꯈꯥꯏꯔꯒ ꯃꯣꯏ ꯐꯥ ꯄꯨꯅꯕ ꯍꯣꯠꯅꯗ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯕꯣꯛꯁꯤ ꯋꯥꯔ ꯑꯃ ꯁꯥꯟꯅꯕꯗ ꯃꯣꯏꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯂꯩꯔꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯀꯦꯝ ꯃꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗꯗꯤ ꯃꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯦꯝ ꯃꯅꯨꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯒ ꯐꯣꯔꯒ ꯄꯨꯈꯤꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯑꯕ ꯑꯣꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 13-13 ꯀꯣꯜꯂꯤꯕ ꯃꯣꯏꯒꯤ ꯂꯝꯅꯤ
ꯑꯁꯤꯒꯤ ꯃꯣꯏ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯁ ꯑꯣꯏꯕ ꯐꯦꯟꯁꯤꯡ ꯑꯣꯏꯕꯁꯨ ꯂꯩꯔꯤꯀꯣ ꯈꯥꯗꯕ ꯑꯗꯒꯤ ꯑꯍꯣꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯅꯥꯀꯟ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯈꯨꯜ ꯃꯌꯥꯝ ꯑꯗꯨ ꯈꯨꯜ ꯂꯩꯕ ꯀꯣꯑꯣꯄꯔꯦꯇꯤꯕ ꯑꯗꯨꯗ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯁꯤ ꯃꯌꯥꯝꯁꯤꯗ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯋꯦꯅ ꯃꯌꯥꯝ ꯈꯨꯖꯥ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨ ꯃꯔꯛꯇ ꯑꯗꯨꯅ ꯃꯣꯏꯗꯒꯤ ꯃꯣꯏ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯐꯥꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯁꯤꯗ ꯃꯌꯥꯝ ꯂꯧꯅꯔꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯑꯩ ꯌꯨꯝꯗ ꯃꯤ ꯆꯪꯈ꯭ꯔꯀꯥꯟꯗꯕꯨ ꯃꯤꯗꯨ ꯊꯤꯈꯪꯗꯕꯤꯗ ꯑꯩ ꯗꯥꯏꯇ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯑꯩ ꯌꯨꯝꯗ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯥꯏꯔꯁꯦꯕ ꯑꯩ ꯌꯨꯝꯗ ꯃꯤ ꯆꯪꯈ꯭ꯔꯦꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ 우ꯔꯦꯕ ꯑꯩꯒꯤ ꯒꯦꯠꯇ ꯊꯦꯠꯄꯗꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯒꯤ ꯊꯣꯛꯈꯤꯕꯗꯤ ꯑꯩ 우ꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯤꯗꯣ ꯃꯥꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯗꯥꯏꯇ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯨꯗꯤ ꯂꯧꯐꯝ ꯊꯣꯛꯇꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯀꯟꯕꯤꯅꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯂꯩꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯔꯕꯅꯤ ꯍꯣꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯀꯣ ꯆꯤꯌꯔꯃꯦꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ DGP ꯂꯩꯔꯤ ꯂꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯊꯧꯗꯣ ꯐꯖꯅ ꯇꯧ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯨꯔꯨꯁꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟꯊꯨꯝ ꯂꯣꯟ ꯑꯣꯔꯗꯔ ꯉꯥꯛꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯉꯥꯛꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯑꯗꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯊꯧ ꯐꯖꯅ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯏꯅꯣꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯣ ꯃꯔꯤ ꯂꯩꯅꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯀꯣ ꯃꯁꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯇꯩꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯏꯆꯪ ꯊꯧꯅ ꯃꯔꯝ ꯆꯨꯝꯅ ꯑꯗ ꯍꯥꯏꯐꯝ ꯈꯪꯉꯦꯕ ꯑꯗꯨ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛ ꯑꯗꯨ ꯇꯧ ꯑꯗꯨ ꯆꯠꯂꯨ ꯑꯗꯨ ꯐꯝꯃꯨ ꯑꯗꯨ ꯂꯦꯞꯄꯨ ꯑꯗꯨ ꯇꯧ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯗꯧ ꯑꯣꯏꯔꯒꯗꯤ ꯀꯥꯟꯅꯔꯣꯏ ꯌꯥꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯨ ꯄꯤꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯨ ꯆꯥꯈꯤꯗ꯭ꯔꯕ ꯄꯣꯠ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯉꯥ ꯌꯥꯎꯗ ꯃꯔꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯏꯕ ꯆꯦꯡ ꯈꯞꯄ ꯃꯇꯝꯗ ꯐꯧ ꯈꯞꯄ ꯃꯇꯝꯗ ꯋꯥꯏ ꯂꯧꯊꯣꯛꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯚꯥꯔꯠ ꯉꯥꯛ ꯁꯦꯟꯕ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯑꯥꯔꯃꯤꯁꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯦ ꯁꯤ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯣꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯌꯥꯏꯕ ꯅꯣꯏꯅ ꯆꯠꯂꯨ ꯍꯤꯞꯄꯨ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯩꯗꯤ ꯂꯩꯕꯥꯛ ꯉꯥꯛꯀꯗꯕꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄꯤꯗꯃꯛꯇ ꯑꯩꯁꯦ ꯏꯂꯦꯛꯁꯟꯗ ꯑꯩꯁꯦ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯑꯗꯩ ꯃꯌꯥꯝꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯪꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯍꯣꯝ ꯄꯥꯏꯔꯕꯅꯤ ꯑꯩꯅ ꯍꯣꯝ ꯄꯥꯏꯕ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯩ ꯁꯤꯗ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯐꯅ ꯍꯥꯏꯌꯣꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯝ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯆꯧꯀꯤꯗ ꯇꯨꯗ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯣꯏ ꯂꯩꯅꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯂꯩꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯁꯤꯡ ꯁꯤꯖꯁꯅꯨ ꯐꯅꯤꯡ ꯐꯥꯒꯁꯅꯨ ꯃꯩ ꯆꯥꯅꯤꯡ ꯊꯛꯆꯁꯅꯨ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯏꯆꯥ ꯏꯁꯨ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯩꯕ ꯃꯑꯣꯡꯗ ꯂꯩꯔꯒꯗꯤ ꯀꯔꯤꯅꯣ ꯋꯥꯔꯦꯅ ꯂꯩꯉꯥꯛꯁꯤ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯁꯤꯗꯤ ꯍꯥꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯇꯝꯄꯥꯛꯀꯤ ꯃꯤꯅꯁꯤꯡꯅ ꯀꯥꯈꯠꯇꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯤꯡꯒꯤ ꯃꯤ ꯇꯝꯄꯥꯛ ꯀꯨꯝꯊꯔ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯂꯩꯕꯤꯁꯝ ꯄ꯭ꯔꯖꯥ ꯂꯥꯏꯔꯗꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯩ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯕꯨ ꯀꯗꯥꯏꯗ ꯀꯥꯡꯕꯨ ꯆꯠꯉꯝꯃꯤꯕ꯭ꯔꯥꯕ ꯖꯤꯔꯤꯕꯥꯝꯗ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥ ꯃꯣꯔꯦꯗ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯃꯤꯕ꯭ꯔꯥꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯆꯤꯟꯌꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯃꯩ ꯊꯥꯗꯅ ꯃꯤꯒꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯃꯤ 50,000 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯒꯤ ꯀꯦꯝꯗ ꯂꯩꯔꯤ ꯃꯣꯏꯅ ꯃꯩ ꯊꯥꯗꯅ ꯃꯤ ꯍꯥꯠꯇꯅ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥꯅꯣ ꯑꯩꯒꯤ ꯃꯇꯨꯡꯗ ꯕꯨꯛ ꯇꯧꯔ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯥꯔꯒꯦꯕ ꯀꯌꯥꯝ ꯌꯥꯝꯅ ꯐꯥꯔꯒꯦꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯌꯥꯝꯁꯤ ꯐꯥꯔꯒ ꯂꯩꯔꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯆꯨꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯃꯈꯣꯡ ꯐꯤꯖꯤꯠ ꯁꯦꯚꯦꯟ ꯑꯣꯞꯇꯦꯟ ꯖꯤꯕꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕ ꯃꯣꯏꯗꯤ ꯃꯥꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯥꯔꯃꯤ ꯂꯩꯔꯦ ꯑꯥꯔꯃꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯨꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣꯕ ꯑꯗꯨꯅ ꯂꯩꯃꯈꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯐꯖꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯃꯥꯒꯤ ꯃꯤꯗꯨꯒꯤ ꯗꯥꯏꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤꯁꯤ ꯃꯣꯏꯒꯤ ꯄꯨꯕ ꯇꯥꯏ ꯑꯩ ꯍꯥꯏꯖꯕꯗꯕꯨ ꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯗ ꯃꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇꯤ ꯆꯪꯉꯦꯗ ꯎꯔꯦ ꯊꯣꯛꯈꯤꯕꯗꯤ ꯎꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯅꯠꯇꯕ꯭ꯔꯥꯕ ꯑꯗꯨꯅꯦꯕ ꯑꯗꯨ ꯃꯁꯤ ꯂꯧꯕꯤꯒꯗꯕꯅꯤ ꯑꯗꯨ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯀꯩꯒꯤ ꯐꯤꯛꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯃꯦꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃ ꯃꯥꯡꯕ ꯃꯔꯝ ꯆꯥꯗ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯔꯄꯣꯠ ꯅꯠꯇꯦ ꯃꯤꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂꯅꯤ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟꯅꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯑꯣꯏꯕ ꯀꯩꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯗꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯑꯥꯔꯃꯤ ꯂꯩꯔꯕ ꯄꯨꯂꯤꯁ ꯂꯩꯔꯕ ꯑꯇꯩ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯗꯨ ꯇꯧꯕ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯃꯊꯧꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯇꯗꯅ ꯃꯣꯏ ꯁꯨꯃꯥꯡꯗꯒꯤ ꯃꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯆꯠꯅꯕ ꯔꯨꯜꯁ ꯂꯣꯞ ꯆꯠꯅꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯂꯩꯉꯥꯛ ꯂꯩꯔꯕꯅꯤ ꯁꯥꯁꯟ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯂꯣꯞ ꯆꯠꯅꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯥꯏꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ
थागतचे ओजा मरिक चुंबा क्या अमा थंबिखरे मथंगदा लाक्चनिंगबना अखोइगी कार्बी अंगलोंगदा खुंदा सिलकपा कुकी चाट्रेट मणिपुरदा थिंदोरकपा हौख्रे हाइना अखोइगी कार्बी आंगलोंग ऑटोनोमस काउंसिल की माइकैदगी फोंदोरकपा वफम थेंगनरी ओजा वफम सिगी मतंगदा अखोइगी आसामदगी हलकदबा कुकी सिंग लौसिलोइदबगी मरम लैते हाइना मणिपुर की सीएम ना फोंदोकिबा वफम सु थेंगनरी ओजा वफम सिंग सिगी मतंगदा करी हाइबिनिंग ओजा चुम्मे हुजिक मणिपुर है पंजरब सार ममंग सही 2003 की मे अहुमदगी थोइबा अखोई कांगपनगी इरांग असिना मरम ओइरगंदा अखोई लोनमक अखोई रिलीक कैबिनेट चेंजर खोतन लेदन हुजिक लोइदरी अदना कुकी सिंग सिसो अखोई मिजोरामदा को अदे अति नगर अदे असम दा कई मचक तर खुद लेरे मोदे मसागे मयुम लेजदबा अखोई संगठन लगाना अखोई नमना अखोई हाइजिने वार ऑफ ड्रग काइना ओनरबल सेमिस्टर ना हाइबा मानवगी अगर तौरसे वार ऑफ ड्रग उमंग कोथोगन पॉपी थाबा अदगी मसुक मन खंग आदि चंचलगन खुंदाला छिलहलबा खुन मसिंग हेंगलकबा मी मसिंग हेंगलकबा अदि मसी पुरमक्से अखोई एनआरसी चररगन अखोई तकथोकनबा थबक तौरुबदगी लान तौरुखिबनी अदा आइना मोदे तौरुखिब लानचे अरान मनी आइना तौर वार ऑफ ड्रग की खुंजा अचुमनी खंगबाउदा प्राइम मिनिस्टर के अखोई लेपिदबने आजे मा अदुम मबुंग फाउजलेरबनेबा अदुम तौना सियनगिबा खोतगिबा कोन इलिगेन की लाइरो मे पुनमक्से अखोई आसामी कार्बी आलोंदसु खुंदादना संजब नोंदो लेलुरे अदोदि मीदी अखोई स्टेट अमद स्टेट अमद संगदे अखोई संगदे अखोई सिदा आईएलपी बा तौरिदना इनडाल परमिट सिस्टम बा अखोई असंदरिदना अदना कमाई संगिबनो कमाई लेगिबनो अदगी कुकी सिंग असे अखोई असेंबा अखोई कनोगी आसाम की सिटीजन ओइबरा इंडिजिनस पीपल ओइबरा ओइदबरा हाबी मतंगदा अखोई अदुगी अमा लाएबा अदुनदी मोइना अदुदगिने अखोई मोइना नोइ सिदगी हनग्रो सिसी तौरो हाइरगन अखोई मोइना तथोपी अमा लाइसे अदो आसाम काबी अलोंग तौदबदसु अखोई तसेंगना अखोई तहुम थोपनी अदो लेबाक अमगा थांगवा लेबाक अमदा लांथोंगी रिफ्यूजी मैम चंचलगदी रिफ्यूजी की केमा हांगनी अरे चंखिले मी मैं पुनमुक्तो कनानो कइनो हाइबा लोन बोल डाटा लौरगंदा ये लांदो लोर मतुंगदा अखोई हलनदबनेबा अदुना मसिदी अखोई मसिदी याम कनन नेनगाय ओइदे अखोई आसाम दा तौरिबा अदुगी मोंगदुदी अखोई तसेंगना अखोई मोय अखोई इंडिजिनस पीपल दा तो मैं पुनमुक दो नोगी हंजगो अदु लेबा अनिगी लेबा अमगा लांथोगदना लेबा अमजिक चिंचलगु रिफ्यूजी ओरगदी रिफ्यूजी केम हांगदना संगैबा मैम दा मोगी टाटा फजन लौदना मोगी बायोमेट्रिक तो को लौब सिनी खंगा लाल अदु नेमे हरगा अमुक अतिपोट तौगिदौनेबा अदुमे फिल्म ला अदुदी पृथ्वी की चदबनेबा अदु नतना अखोगी हेक चगिन रगा खों चंग रगा हेदा खुंदा चरगा हेदा मथंग हेदा खुंदा चलगा हेदा उमंग कोथोरपा पोपी थारपा अदगी सी तोको मैं पुनमक्से मसिगी हाइनबी जे हेबिटली सेकेंड नेचर को मसि लाकने हाइबदगी अखोगी कार्बी आलोंग तौरइदसु मोगी आई तहुम थोपनेन खले हाना थमजगे थागतचे ओजा अदुगा मथंगदा लाक्चनिंगबना अखोइगी अकनबा इहो लाकपदगी हाइबा तारे तोंगान महिरोय लुक कयागी माइकैदगी अकनबा इहो लाकपदगी नुमित 18 अथिंगबा थमदुरबा मतुंग ngasiदगी स्कूल कॉलेज हांगलगनी हाइबा वफम फोंदोरखरे अदुगा अखोइगी असिगा मरी लेना अथिंगबा थमलुबा असिगा मरी लेना अथिंगबा कया थमजिनदुना मियोइबगे हक मतबा यारोय इरांग हौरकनी कीरबदी मियांगी पुकनिंग फाथनबा होटनगदबनी हाइना अखोइगी तरागी चैसुगी चेयरमैन सु ओइबिरिबा सीनियर एडवोकेट खाइदेम मनीना सु फोंदोरकपा महाकी तोंगान वफमसिंग हाइफेट पंजरबदो ओजा स्टेट लेंगाक असिना उपाय लेत्रे हाइदुना लमदम असिगी कर्फ्यू थमजिनबा इंटरनेट थिंजिनबा अमदी अफस्पा अमुक हन्ना थमजिनदुना मियोइबगी फंडामेंटल राइट मतपा यारोय मियामना इरांग हौरक्तनबा लॉ एंड ऑर्डर की फिबम फगतहनगदबनी अमसुंग मियामगी पुकनिंग पेनहनबा थबक पाइखतगदबनी सोशल मीडिया दा लमहेन तुहेनबसिंग लाक्सिनबनी हाइदुना इंटरनेट थिंजिलिबा असि मरम चादे लमहेनबसिंग साइबर मेकानिज्म सिजिनरगा फगतगदबनी हाइना महाकना मखाताना सुमना फोंदोकपिरेओजा वफमसिंग सिगी मतंगदा करी वफम थमी अखोगी सेना एडवोकेट अगोता सुगी मोगी पुदुक पिरेजे यामनिना हाइबदि आइने इचारे आइना थमजिनुमसे इहान हेक हानबदा अखोगिने अखोगी मियामगी मिहुत ओइदरने लॉ मेकर ओइदबा अदगी मोगी ओइदबा एमएलए सिंग पुनमक सिंजे यावना पुक्सेन सिंग बताइको याम पुक्सेन सिंग बताइ मरेबाग नुसी बताइ अदगी अखोगी मरेबाग सी अखोगी लंगा सासल तौबदने अमक पामद लेतन मोना तसेंग अखोगी याम असेंग भाइबदना मांगा थम्बगाना अखोगी लेबा ngak बताइबा अदमाइना फदना मागी ड्यूटीफुल ओन मरेबा ngakतना मियांग अफो मरी लेनरगदी अफो लंगा ओइगनी मियांगी मफम मथक्तगी पेंदबगी हो अमत खसु लाओयबा अदो हुजिकति अखो कदौरी
ꯀꯔꯝꯕ ꯁꯦꯛꯇꯔꯗꯅꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕꯁꯦ ꯁꯨꯕ ꯅꯣꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯣ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯀꯃꯔꯁꯀꯤ ꯂꯂꯣꯟ ꯏꯇꯤꯛ ꯌꯥꯗ꯭ꯔꯦ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏ ꯀꯥꯡꯀꯣꯡ ꯆꯥꯏꯔꯛꯑꯦ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯉꯛꯇꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯔꯥꯏꯠ ꯇꯨ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯁꯥꯁꯟ ꯇꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯇꯨ ꯂꯩꯔꯤꯕ꯭ꯔꯥꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯆꯧꯕ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯅꯦꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯔꯤꯕ ꯏꯟꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯥꯛ ꯀ꯭ꯔꯣꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯅꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯅ ꯇꯨꯡꯒꯤ ꯁꯦꯝꯒꯠꯅꯕ ꯈꯣꯠꯅꯕ ꯇꯧꯕꯅꯦꯕ ꯑꯗꯨ ꯀꯅꯥꯗ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯣꯏꯒꯤ ꯐꯖꯅ ꯃꯍꯩꯒꯤ ꯃꯉꯥꯜ ꯐꯖꯅ ꯐꯪꯍꯟꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯔꯥꯏꯠ ꯇꯨ ꯏꯗꯨꯀꯦꯁꯟ ꯐꯪꯍꯟꯕ ꯃꯣꯏꯗ ꯀꯔꯤꯝꯇ ꯌꯦꯠꯇꯗꯅ ꯇꯧꯕꯤꯕ ꯍꯥꯏꯔꯀꯥꯟꯗ ꯑꯐꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯂꯥꯛꯇꯣꯔꯤꯅꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯝꯇ ꯈꯪꯗꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯀꯨꯔꯥꯗꯣꯔꯗ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯔꯒ ꯄꯨꯔꯦ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯂꯛꯑꯦ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯄꯗꯨꯗꯒꯤ ꯑꯣꯏꯔꯒ ꯃꯁꯤ ꯏꯔꯥꯡ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯦ ꯊꯤꯡꯖꯤꯜꯂꯅꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤꯅꯣꯕ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯕꯅꯦꯕ ꯁꯤ ꯁꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤ ꯁꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦ ꯃꯁꯤ ꯑꯗꯨꯅ ꯔꯥꯏꯠ ꯇꯨ ꯏꯗꯨꯀꯦꯁꯟ ꯐꯖꯅ ꯐꯪꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯊꯥꯗꯣꯔꯤꯕꯅꯤ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨ ꯁꯤ ꯀꯔꯤꯅꯣꯕꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯗꯅ ꯃꯣꯏꯁꯦ ꯃꯥꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯇꯥꯝꯁꯦ ꯆꯍꯤ 2 ꯋꯥꯠꯂꯤꯁꯦ ꯁꯤ ꯁꯨꯅ ꯄꯥꯏꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯔꯣꯝꯗ ꯂꯥꯛꯑꯦꯕ ꯁꯤ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗ꯭ꯔꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯂꯩꯕꯥꯛ ꯉꯥꯛꯏꯅꯣꯕ ꯑꯝꯇ ꯍꯪꯒꯦꯕ ꯁꯤ ꯃꯤꯁꯇꯔ ꯑꯣꯔꯦꯟꯕ ꯕꯤꯔꯦꯟ ꯅꯪ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯉꯥꯛꯏꯅꯣꯕ ꯑꯝꯇ ꯑꯩꯁꯦ ꯅꯪꯅ ꯃꯥꯡꯗ ꯃꯤ ꯐꯥꯔꯦ ꯃꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯦ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯦ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯃꯠꯂꯦ ꯔꯥꯏꯠ ꯇꯨ ꯏꯗꯨꯀꯦꯁꯟꯒꯤ ꯂꯣꯏꯅ ꯀꯥꯡꯀꯣꯡ ꯆꯥꯏꯔꯦ ꯑꯗꯩ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯐꯥꯎꯗ ꯑꯩꯈꯣꯏ ꯀꯩꯅꯣꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯖꯤꯔꯤꯕꯥꯝ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯁꯦ ꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯀꯪꯉꯒ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯣꯏ ꯇꯝꯃꯒ ꯃꯥꯡꯅ ꯍꯥꯏꯕ꯭ꯔꯕ ꯑꯗꯣ ꯂꯩꯕꯥꯛꯇ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯦ ꯏꯔꯩꯄꯥꯛꯀꯤ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯣꯡ ꯇꯥꯔꯤꯉꯩꯗ ꯉꯥ ꯐꯥꯍꯧꯔꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯔꯣ BJPꯗ ꯅꯨꯡꯉꯥꯏꯍꯧꯔꯣ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯉꯥꯛꯊꯣꯛꯈꯤ ꯋꯥꯗꯨꯕꯨꯁꯨ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕꯗꯃꯛꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯀꯩꯅꯣ ꯑꯣꯅꯔꯦꯕꯜ ꯅꯔꯦꯟꯗ꯭ꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯎꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯣꯡ ꯇꯥꯔꯤ ꯉꯥ ꯐꯥꯍꯧꯔꯣꯅ ꯃꯅꯤꯄꯨꯔꯗꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣই ꯊꯤꯡꯖꯤꯜꯂꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯍꯟꯗ꯭ꯔꯦ ꯑꯀꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯣꯝꯗꯅ ꯊꯝꯃꯦ ꯁꯤ ꯀꯔꯤꯅꯣ ꯁꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯃꯣꯏ ꯇꯨꯝꯕ ꯌꯥꯔꯤꯕ꯭ꯔꯥ ꯆꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥꯕ ꯃꯣꯏꯗꯤ ꯃꯤꯃꯥꯡ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯇꯧꯅ ꯅꯨꯛꯏꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯔꯦ ꯆꯥꯏꯁꯨꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯀꯥꯟꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯉꯥꯛꯅ ꯇꯧꯍꯟꯅꯤꯡꯕꯁꯤ ꯇꯧꯕꯤꯒꯗꯕꯅꯤ ꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤꯌꯥꯝꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯁꯤ ꯐꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤꯗꯒꯤꯕꯨꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯥꯡꯇꯣꯛꯑꯦꯀꯣ ꯍꯥꯡꯇꯣꯛꯄꯁꯤ ꯍꯧꯖꯤꯛ ꯀꯛꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤꯀꯣ ꯗꯤꯁꯇ꯭ꯔꯤꯛꯇꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯡꯇꯣꯛꯇꯥꯔꯒꯁꯨ ꯑꯗꯨ ꯃꯣꯏ ꯍꯥꯡꯇꯣꯛꯇ꯭ꯔꯤ ꯏꯔꯥꯡ ꯂꯩꯌꯦꯅ ꯌꯦꯡꯉꯨꯅꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏ ꯅꯠꯇꯕ꯭ꯔꯥꯕ ꯃꯣꯏꯗꯤ ꯏꯔꯥꯡ ꯂꯩꯗꯤ ꯑꯗꯨꯝ ꯊꯤꯡꯖꯔꯤꯅꯦ ꯑꯗꯨꯅꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯒ ꯏꯔꯥꯡ ꯐꯒꯗ꯭ꯔꯕ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯊꯤꯡꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝꯅ ꯁꯔꯀꯥꯔꯁꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗ꯭ꯔꯥ ꯃꯌꯥꯝ ꯄꯥꯟꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤ ꯀꯔꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯇ꯭ꯔꯦ ꯂꯩꯕꯥꯛ ꯁꯨꯡꯉꯥꯛ ꯉꯥꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ ꯃꯌꯨꯝ ꯁꯝꯕꯟ ꯈꯥꯗ꯭ꯔꯦ ꯁꯟ ꯆꯪꯉꯒ ꯄꯣꯠ ꯆꯥꯔꯦ ꯍꯨꯔꯥꯟꯕꯅ ꯇꯧꯔꯦ ꯌꯨꯝꯕꯨ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯀꯥꯡ ꯆꯥꯏꯔꯕ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯁꯤ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯁꯤꯕꯨ ꯁꯤ ꯌꯥꯝ ꯏꯀꯥꯏꯐꯝ ꯊꯣꯛꯏ ꯌꯥꯝ ꯏꯀꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀ ꯍꯪꯖꯔꯤꯁꯤꯅꯤ ꯃꯌꯥꯝꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯐꯝꯗꯣꯟ ꯒꯥꯏꯇꯣꯡꯕ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯂꯣꯏꯔꯕ꯭ꯔꯣ ꯃꯣꯏꯗꯤ ꯃꯤ ꯑꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯣ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯁꯣꯛꯄ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯩꯅꯣ ꯊꯥꯗꯣꯛꯏꯕꯅꯣ ꯑꯩꯈꯣꯏꯗꯤ ꯁꯦꯝꯗꯣꯛꯅ ꯋꯥꯠꯂꯤꯌꯦ ꯂꯩꯕꯥꯛꯁꯤ ꯑꯣꯏꯅ ꯌꯥꯝ ꯋꯥꯠꯂꯤꯑꯦꯕ ꯁꯦꯝꯗꯣꯛ ꯋꯥꯠꯂꯤꯑꯦꯕ
अरे सी मिशन की कहीं स्कूल फांसी मिशन कॉलेज फांसी मिशन हाँ कई चक्र बदलो कई चक्र गो टू कहीं हिल्स गो टू वैली कई चक्र पुंचाई चारे हुए गो टू हिल तौबियो तौबियोबा सी लोरेबा स्कूल फगल मिशन तौबियोबा स्कूल फगल मिशन की होने तेनबदा स्कूल थिंजले नुमित तातेनी ट्राइपानी अगांग लाइक तब फंगद्रे अभी कम्पिटिटिव एग्जाम मैम बोर्ड ऑफ सेकेंडरी एजुकेशन मनपुर लौब काउंसिल ऑफ हायर सेकेंडरी एजुकेशन मनपुर लौब परीक्षा मैम कई मैम मांग ताब लेरे लान मत कमाय लाइक पादोनो लान मत कमाय लाइक पादोनोब सिमत अखोई चाना थंग पोचे हिंब पोट अखोई फंगदब अवाब लेखले नेशनल हाईवे पोट पुसलपो चंब यादव लेरे सी मैम पुनमक अखोई कमाय हिंग हाइनोब नोई खर नुंगाइरगा अखोई नुंगाइ हाइरबा अदुना तौबिगनो मियाम खलगा थागत बोद खलगा थागत खिबने मियाम म्यूट ओइबनी म्यूट ओरगा लांग शासन तोरगा सेमिबनी लेगा कमी चाउ चाउ लेरगा लेगा की ममांग दने लेगा सु तब फंगतबा कंगाउ नो मंगलकपा मी फारग थीबा खंगदबा मसागी लबीना मसा चप्पा ngамदबा को सुमाइ तौबा सुगी उइ फेम से लोइबनी को हाय इतिहास की लमाइ दने पात्र लेहोगने शक्ति पाइंग नोम याय तब याय मैम को शक्ति पाइद्र कमाई पुसीद हिंगे है मिनी हिंगरीसे तुंगी मिरोन सोलोंगब अखोई पूरा पुवारी ई लेहोनबनीको अफब अफब चीफ मिनिस्टरनी अफब लंगा लोनी अफब अदुनी अफब जर्नलिस्टनी नत्रा अफब सादरोनीको लोई लेहोदोरेबा अदो हयेंगी लंगा की अखोई पुवारी ई मतम कमाई लेहोदगी जेंबियोबा अदुना तौबिगनो गसी दगी हांथोखिबा अखोई कोंथोखिबा सना हांथोखिरगांदा कॉलेज स्कूल कॉलेज मई कई मैं पुनमक से फजना इन तमको लाइक तम फनबियु हुजिक मणिपुर लगा की मखादा लेरबा स्कूल के ओजा वाटपदगी अदगी सेगाइबा अखोई स्कूल संग अदगी आगांसिंगी खोगामबम अदु कोबा पाट लेतबा स्कूल लम ओइबगी इंफ्रास्ट्रक्चर लेतबा लाइब्रेरी लेतबा को मसिन कोइ वाइ साइड लेदबनेबा सिलु लेदबनेबा अद नोक्तन स्कूल फगलजि मिशन कॉलेज फगलजि मिशन पाइखलेदना कोइना तौरेदना कोइना आना लेबरोम लेरगदी यारोय नेरोय अदुना मियामगा अमसुंगगा काफो मरि थंबियु लेगागदी आई हजबदो सासन लेदी लेगागसे लो चपलेगा अमनी अखोइ लो मेकरनी अखोइ से हाइबजे खनबियोबा अदुना ngang के आई लेगा पाइरिसे सही अनि से वालोबिसे सही मंगा ताम सुर चतबदे ताम सुर चदमकता इरांग हौरजु कर्फ्यू थंजिंगने इंटरनेट थंजिंगने अरे महिरोई में सीरे खोल आगाम सीरे है लाल होरकनी और सुरपुदी स्कूल कॉलेज थंजिंगने सदो तोखजिंगने अदुग लेबाक इंगिनी हाइदरगेको मोदु मुक लेबाक की बायोक्त लेबा फक्तब लुचुंगनी हाइने मियाम लौदर कनी हाइबसिंगदी खंबियो अदु हुजिक अखोइना तौरिसे क्रिएटर तबेंशन मपु लेनिको तबेंशन मपु लुबुनिको गसिदी शक्ति पाइने ngамदरगसुने मतम अमदरी अखोइ क्रिएटर पुरनेना सोदमकिने लंबल खुमकनी हाइबसे खलगा थबक तौबियो अदुदी आइसिबा थमजगे